Nongmada Changba Tangaiphadaba Potlamsing Yonba Dukansingda Red Chatthanaba Khanghankhre. Manipurgi khwaidagi maru oiba National Highway anida gari mahausagum aki akhang yaudana chathok chasin yadaba amadi lanai loop kharana highway singda blockade chathakhibana maram oiraga Manipurda Tangaiphadaba Potlamsing mamal ka hena wangkhatlakpa thengnari. Pot ki mamal ka hena wangkhatlakpagi mayokta mahairoi loop kayana akan mamawongda yaningdaba phongdoktuna wholesaler amadi retailer shop singda yengsinbagi thabak chathakibasu laikhre. Chairakasida Manipur Lenga ki Consumer Affairs and Public Distribution ki Joint Secretary Robertson Asemna Manipur ki tongan ma district singi Deputy Commissioner singda Red Chatthanaba Khanghankhre. Tangaiphadaba Potlam 19 gi mamal lengakna lepkiba changda yongadabani. Hairiba Potlamsing adu mamal henna yonba ngamdanabagidamak tongan-tonganba wholesaler, retailer amadi Dukansingda mari lainaba Deputy Commissioner singna matam-matamgi matung inna yengsinbagi thabak chathagadabani hairi. Cheng, Hawai, Alu, Tilhau, Chini na Chingba Potlam, 12 gi lepthoklaba mamal sing adu dukan mapu singna dukan mamangna thetuna thamgadabani. Black market tauba singna pot paishinba natraga mamal henna yonba thingnanabagidamak hairiba drive adu chathagadabani hairi. KFNPD gi warol matung inna mari lainaba Deputy Commissioner singna tongan-tonganba order sing thoktuna yengsinnaba thabak paikhatpasu haukhre. Madugidamak akhanaba officer sing mathau tauhanduna tongan-tonganba district singi Kaithel Godown na Chingbadasu Yengsinnaba Khanghankhre. Manipur Lenga ki Controller Weight and Measures Department na su district khudingmakta pot mamal henna yonba laksinnabagidamag akhanaba telephone number sing su lauthokre. District singi oina lauthokliba telephone number sing aduda pau pibirakpa yagani hainasu khangalakli.